NRC! No census! No NRC! No census! No NRC! No census! Imana! Imana! Limitation na lebak miyanga lebak sigi yellow pro kuna mukka sanction minari bak khungjang sigi manung channa koina Tengnopal district ki ko jaga sigi korau bigi jaga da censorship school sida census training tawbani haiba paw tabadagi ayu angan badagi pham sida leiba ima event mera pai bising abadi maring uparup assembly ki working president yaroga te member single loina na pham sida laga census training pham dagi yaw bula piriba irisa sing asi wakhal taminar matungda haiba jaga sidagi khona appeal lama tawbuga loina na census 하이버지 양 파바니 더부터 보고 지 오리바 레바기 공중 이웃이다 아돔나 센서스 트레이닝 것이 야오부 따라가디 아돔세 이프로 이자티 무탓보다 서룩 야라버니 할 럭저거니 하이버데기 먹고시 마사마사나 ଜ୍ଞ안 따르나 한그래 하이지닝 원펌디 임판기 마이원 람다 마펌다 센서스 트레이닝 방토 펌다 미양 이호 공정 락부데기 DC singna cancel tawba adi postpone to mathang tawraga kamai tawna singi jaga singsidadi yam komna koigi trainee sing kaudana adi official sing kaudana supervisor sing oigadab enumerator oigadab singje kaudana yam ingna chingna lemna pangthok pirino haibasi lengak ta hangni hojik ebaki khongjang ihosi tapthaba nate mafam khudimagda hongnaruba tawdana magi haijaba mongda khongjang ihosi kan changsalingai talagasida chingi mafam amada sumaina training tawgani haibasi yamna laibak thibani atungda tawhanjaningde loinana nagagi chinau sing sidi punna leminara kanda koina mafam asida thingba ngamjabani sumaina khoi changba ngamdaba jaga singda torpa taragadi koina omdana chaliba tunggi miron kannaba yellow fluk kannabani haiduna chongjariba mayamase masi asau hoi pangkai suidam ki lalakani masi tobidamna phai training yawba lakpiriba yellow ichinau sing isa singna khan ongtang munna khandabiu tungga lakadab miron kansira natraga nasi aigi tolok kharagi damakta soidanaba aigi thoksin thorangduda num sakagi lengang ni pirakwa thoksil singdudam chatsira haibase masi haijaningi just and fair delimitation gi maigeri